Yang Punapu Impact TV Manung Taram Oxiding Manungi topic say 3 women freedom fighters from Northeast to be honored on the occasion of Independence Day. Have the name of the Manipur Natana in their Northeast Tagi Adugumba Matamamaki freedom fighter the Saruk Yabi Kibi Adugumba Singtaningai Uraba Nupi Ahum honor to Wakai Kumnaba Masak Kangi Torama Independence Day ka Maryland Independence Day 2022 Maryland Pangtokon Habini High River Tanjasta Equina Maswaida Heck Paupakanda Paupata Ikai Kumnapipa Hibase Equigi Manipuragi Urakanda Rani Gaidilu Yan Hanbada Ahum Ikai Kumnabiba Adugumba Freedom Fighter Layoi Kraba Abok Ima Sing Haitare Makoi Sing to the Manipuragi Rani Gaidiluni Aduga Lanlu Ropui Lia Habase, Rakogi Lanlu Ropui Lia Habasi, Mizoram Dagini, Adugan Amana Fan non letti have non letti have non letti si Meghalaya Dagini. Some Narakanda Om says a Kangi by say, I could show Rani Gaidilu when Adam history Tamway Jagadum, Taraga, Kangaga, Lak Pahipatai, Tengna Hoktabuduna money, but Tengna Hodrasu, Matamduki Dolda. Nupia Moina, Kam Wabinum ni Havagi Wakalonda, Hek, Paradu Tampakanda, Hek Power, Adubunga City, Maroina, Northeastagi, Freedom Fighter, Nupi, Home Hypokanda, Manipur Kakanatamane, Atopa State, Northeast say, Miami, in there, Northeastagini Hive State, Common Nova Hite, Lebaxing State, Sing Pick Padina, Aduna, Ahum Sigi, Ahum Si, Rani Gaidilu, Manipurgi, Aduga, Mizoramgi, Adagi Meghalaya Europe, Akoida. Tanzam di pire atopa Northeast State freedom fighter ahum atopa leibasani haibagi Tanzama handaki ikai khumnaba uttoriba moigi gun saitharak pakanda Independence Day numita khangdi khangdore adubu laibu wahangdi khangbi base karim kanda freedom fighter saruk yabiruba karim kanda scientist oina phawkiba karigumba kanda sanaroi oina phawrakpadagi international gi thakta leibak sigi Lamdam Sigi picture of a State Sigi, a quiggy Kahitare, Manalo Paganda, who put Haraminabudun. Laiti, Haraminaba, Kangibadu, Kayam Tungoina, Kayam Tungoina, Lehodori, Moimayam, Singdugi, Masak Topa, Singtaning over Ningsing Biba, Ikai Kumnabaduna, Matung Ilakanda, I could put them in their noticing see, Luina Yawiabra, I could Harau Topuyabra, Karibukanda, Amakaktabak. Ngaki Mingset Porakpada, Natragana, Freedom Fighter on a Yawi roll to the Singta Bibadu Kaktana Maduna Mapung Paba Mukti Pade, Lamdam Sibi as a whole Melena, Kangbi Mamadi Mato, Tatabra, Havagi Wang to the Kupla Tanjani, Lord Lengen Video Guessing Day, I get it Tankan Pabi say Advocate B Supriya, Ihana Madoza Supriya, Taram Noxari, and the Waza Supriya, Oid Lengen Video say Dr. Priyadarshini M Gangte, Assistant Professor, SK Women's College Day, Oza Priyadarshini Sutaram Noxari, Aduga Oza Priyadarshini Oida, Ayin Hek, yet the Tana Paminajari, Ranjita Golmei, Secretary Kabui Martyrs Association, Samlapna Kama, Aisha Ranjita Sutaram Noxari. Thank you. Yan Han Bisi, some Gari Haitar, yet as Utangana Pambane, Aduga Tabaksu Kara Chili Hang City. Manung Polo Ida, Coxale, Paratare, and a Puka Suaduna, Yanana Hangba, Kumbitanzasi, I see Ranjita Golmei, Jota, Yanana, Notiski, Freedom Fighter, Matamdugi Freedom Fighter, Ahum, Rani Gaidilu Yauna, Dilida, Pangtopa to Independence Day celebration da, Masakangbi, Aduga, Masakang, but the Lung Kang report, what do Ikaikum Navadi, Kaikum Navase, Coin Kangabanate, Indiana Su, Atopotopa, Tabaktorum, Evenkiada. Rani Gaidulu Masak Kampiba, Adagi Rani Gaidulu Masak Kampiba, say dedicate Taure, Magi, Ningsang Boyna, what how corruption, Udi Ure, the Woodable Handaki Independence Day, that the Honana, Rani Gaidulu Yauna, Atopa State, Ani, Matudi, Mizoram Dagi, Lanlu, Ropulia Hibama, Mizoram Dagini, Amana, Pan, Long Leti Hibama, Masina Meghalaya Dagini, a home put a second web, Yanana, say the Pauviba, Nupia Moina, come and Pau. Sige, haying Independence Day Gamari Lenana, see Indian government na Red Fort Taga, Hojik High Freedom Fighter, Ahumse, a hand with the Imarani Lere, Anishuda, I Kenugi, Megaliagi, Ahums of the Mezoramgi.
ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯎꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯁꯉꯥꯏꯒꯤ ꯐ꯭ꯔꯟ ꯄꯦꯖꯇꯒ ꯐꯣꯡꯂꯛꯄꯁꯤꯗ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯋꯦ ꯑꯅꯤꯁꯨꯕꯗ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯉꯛꯄ ꯐꯥꯎꯕꯁꯤꯅ ꯑꯁꯨꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ 75 years independence ꯌꯧꯔꯕ ꯃꯇꯝꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯩ ꯁꯨꯝ ꯉꯥꯡꯅꯩꯗꯅ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯉꯥꯏꯔꯦ ꯅꯣꯔꯠ ꯏꯁꯇ ꯌꯦꯁ ꯏꯃꯥ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨꯁꯦ ꯃꯥ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗꯒꯤ ꯄꯣꯛꯂꯛꯄꯤ ꯑꯃꯗꯤ ꯃꯥꯏꯇꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯕ꯭ꯔꯦꯞꯂꯤ ꯂꯥꯟꯊꯦꯡꯅꯈꯤꯕ ꯏꯃꯥꯁꯦ ꯏꯃꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯣꯔꯠ ꯏꯁꯇ ꯍꯥꯏꯅꯔꯤꯕꯅꯦꯕ ꯑꯗꯨꯕꯨ 이칸 강하우드나 액터 कई हाइगद्रा हुजिके मेघालयदगी अमदि मिजोरामदगी दुमाइना फ्रीडम फाइटर अनि सुमका याउसिन बसिदा ngaptabadi ngamdaba leram makoisu struggle myam leram ba yai buko masigi freedom fighter ama ani se nauna ken thorai se british hairba british isu angak par british neba ngasi ishor taibang miyoi ba ikoi bu semba ishor cha numit se east ta thoi ne british hair basina yarga di numit se west ta thon be haiba british mi ne ba aduk ma mayam sin ikoi imaleba manipur si su makhoi namsu nampu sason chida makhoi khudum change torpa adumaina ngasi aijol da sungai re meghalaya da sungai re toram moi hainingai leite toram gani ba dubo ikoi public ki haigadra adraga intellectual ga haigadra moi leibak ki haigadra अदुकुंबा प्रेशर अमा वाटपा खोटपा शॉर्टेज मैम लेबगी कोना फ्रीडम फाइटर लई हाइबसे खंगलक लंबसु याइबको असिगदमक्ता अखोई थेंगना खंगनबसे मसिगिसु नुंगाइ जदबा पोए पोकपबुदी अदु ngasi अखोई इमालेबाग मणिपुर से ngasi फ्रीडम फाइटर खक्ता नते मणिपुर फाउरिबसे स्पोर्ट की लमदा हाइर अमा लमदा हाइरो मैम मणिपुर से ममिंग चटखरबनी चन्ना अइना ngasi हाइंग इंडिपेंडेंस डे गी मरी लेना हौजिक फ्रीडम फाइटर के टॉपिक यौरपनी नको आई कइनम खक्तंग आई मेंशन तौनिंगे प्लीज ngasi रानी गाइदिन्लु कनानो मणिपुर की मीनी मणिपुर मचानी मणिपुर नुपीनी ngasi हाइबसे अखोई लेबांग मियाम खंगना दबा लेत्रेबा मा कनानो मा कबुई जेलेंगरोंग नुपीनी खंगे अदुसु मयामना खंगे अदुबो ngasi इंडिया गवर्नमेंट नदी असुक की मति इमा रानी बु यामना असुक की मति रेस्पेक्ट तौबीबा अखोई स्टेट गवर्नमेंट असु तौबीरगसु ngasi इमा रानी गे मागी नेटिव विलेज पोंगनपम लमदम लोंगकाउ हाइरिसे लोंगकाउ से अखोई ngasi मणिपुर दा हायर गदी कबुई मदर एसोसिएशन ना इमा रानी गाइदिन्लुगी स्टैचू फंगनाबा पार्क फंगनाबा चुप की मति 26 जनवरी हाइरिसे अखोई नेशनल वर्कर मयामना अखोई boycott toba numine ba wana pangthokibna phangmase adumain adubo ima rani ge birth centenary se 2015 centenary to matam si da ikoi kabui madas mayama ima rani gi mapham da chalaga ikoi ima rani sidi siba se spiritual and political leaders natra toba maram na ikoi ima rani gi magi pongnapam lamdam da chalaga ima rani gi mongpham pakta da ikoi se oblation of sacred wine ima ngasi di nahaki sahi chama numit sure aduna nasa sing ngasi ima ge sahi chama gi numit pangthokadar bese ima gi park amadi complex nigdo ribese mai pahan bi haidin thongni jaba lakni to busi dek lakpa matam sida achuki matik ekoi thawai am nungai teba freedom fighter ge amagi mongpham se pora phaklang na pungkha phaglang do ekoi wache na khara phaglang myam yo nai dana asum ke puning nungai taba ekoi se ai na kneel down toro khurma matam ai gi oi gi mit second ma khappe ba kai sikna ra khang de kappe buda mayama moi khundi ga halaman mayam toro ko yupan thamina re tore main towe adu ngase ekoi gi manipur government na su hoi moi mayama asa myam de leram ba yai ekoi gi ima gi pongnapam lamdam se sebat sagan nam hojikti ekoi jo kabak sabak budi tare crore mayama thadare hai semgana bas hagana base ado till today adum hamu lai ekhoi gi imalebag iramdam sida freedom fighter ma chawto na chawn leje north east ne ko matanda ler hojik ani akhum sujile chawthok chaninga oiraba ima gi pongnapam lamdam se pora masak khangbi debi gi type ta tobi base sukimati nungaite aduna ekhoi hona ba yaba ekhoi gi
Delhi sida lerba Kabui Jeleng ima miyam ni do hana bira do state government na somda miyeng changbi dubse masi kajitang changhan janingi aduga semga da yaba lambi thong hairo inung nungaite ekoi ba gari pa putha duna ekta phaktok tuna yam wana changkhiba masi ekoi state government na kajitang median changhan ningi to miyeng changhan ningi do hoi phokda tawribo paikhalu ba thok che paikha te abadi nate mangam isan sande thamoi yamna penba wakhan yam nungai ba haibagi tanja du mukti yodi tabudabu amuk sak khangbi ba se yam di nungai ba yam su nungai ba phawba tabudabu rani gaidin lu karai dagi no na thirak pakanda magi khunda magi jati du da chauthok sakadaba phawgadau do aborom da haraga madu iphau phon bidaba haitai karigumba country achau event da puthoga amuk khangbi ba do yam nungai tabudo matung tarakpada tawom thokpa thabak ching kari sing paikha tabduna maram bore kanda o masak khangbi base ma khaktamak nong phadoki sak khangbi ga chada nogda o yohriba khunda le yeriba khundu da homin ne jarakpa khundu ki charo chol mayam dudi khangbi da bai se ayo gar mi ogara waron ngai tanjam de dum tanja pi bai duni sam hare kanda ai oja supriya da mati amtang lakcharang be karim kanda ikai khumnabi ba handak somu nahung na ikai khumnabi ba se saudi sauthui hai tawudabu hek pokna phamgi karigi sum khungul liu kanda di leiriba phibam singduda panglung numsirangmani panglung lumangmani se amu khanbada lamba phangphatabudri ko ja ise rani kanona phawbiri se ise golmei ne phawbiri se amorom daraga adu ngasai haibi da amade le surprise element sam de dum leiba sak khangbirak pase hadi harawi tawudabu ingak kamai taynu ne haibagi wakhalom di phawi adwagi area duma aduga karigum kanda handak kisna maram ora kanda rani gaidin lo khoi manipur da pokcha banina manipur da chawcha banina rani gaidin lo khoi na tambada ko europe na masakti kange tawbodu india north sarak kanda mizoram dai su adagi meghalaya adagi mizoram dagi amun hanjan bada kai pronunciation se nungti gi sum pandra mina ne ko masini khoi na khangu daba uru daba tamu daba dagi ni ko masigi khoi na ngasi thengnari se yam nangal linge angang uri ngai tagi khangjarak po ordi base mingse yam nugaina yamna aigi dawna phawjagadawba ngangjagadawdo akhoi su mu khabar da kai da hapakpa kai khamdori kai khalakanda yengubda ko aduna mizoram gi si lanlu ropuilia haiba aduga meghalaya gi sina khoi gi fan nongleti haibni ko adu hairiba ima apok ani si suni ko aina oja supriya da ngasai gi kai di khumna piba amuktang sahi ma kari ma lakpu kada tawadu lumna darom gadra kayam nungsi bijanu se hek yeng kanda mami sam bagi area duma plus surprise element se kari degi phawlino aiba ma handaki tanja state da manipur khaktana tana india notice da matam amagi freedom fighter madusu nupi laktagi atop state like mizoram meghalaya yawbujat oire haibagi khangbagi tanja amsu younger generation da pidori prasini yam nungai akhoi spider na akhoi manipur dagi freedom fighter akhoi na angang oiringai dagi tamakpada yawpa hai tare rani gaidilun hais kanano haibase akhoi na freedom fighter ne haibase akhoi su taraga lai adu magi maming se dum chahi khudingi akhoi na dum magi matam se rokom tam akhoi kharaga ti dum taraga su leidi ko yam nungai magi seisida akhoi na ma sigi basu lehi da haiba tare masu kuibe natri ko rani gaidelu leitre ye kaina haibasi akhoi da su nungai de ma se kanano freedom fighter ne haibadi khange smain dong da akhoi gi bharat sarkar na hadaki tanja seisida manipur dagi nupi singi marak dagi nupa freedom fighter mayam amadi leigra ko adubu nupi rak dagi khangalak pase masi aduki mate akhoi da nungai ba amadi phawe sigumba akhoi gi lamdam manipur haibe state sidagi adu sumu imphal area dagi nattaba yamna lapna leiba akhoi district amakhangdagi akhoi Tamenglong aina hairakanda Tamenglong haibasi mayamna satpada khudong zadaba even hauji akhoi manipur da sengwali sagallen haiba taraga su hauji landslide tobada dum lambi heta tatpa adugumba lamdam jaga amadagi adugumba abok haiba tare ima abok se sisina aduki mate kyamu yamna honarambage haibadi magi mazadigi damakta magi lebaki damakta magi state ki damakta kyamu yamna kathoambage haibasi ngasi bharat sarkar na sak khanglak pase masidi aduki mate akoina sakthu eba sumai tongtana akoina ima gaidil rani gaidilu si khaktara koi lamdam sidagi freedom fighter leidi pase haibasi su mayamna amuk nainaba amuk lakane bako
adai ima amuk lai kanda aduga north east ki area dagi su ani khak lakhre hosi so takpi beda lanu ropilia Mizoram dagi aduga fan nonglet ni na amalga akoi Meghalaya dagi ani masu lai iba posi akoi moisi mayam na di akoi hosi khangoi ba haidi nan paper da khara yaw ghurga su ko aduga akoi na masi kanano karino haina haibasi magi history amadi loi lebam the ba masi karamba se hida pokpano karamba kanigi mana akoi gi freedom fighter oina akoi gi lan thengnarak pano samna kan freedom fighter hairaga de koina British ki mayok ta lan thengnarak pasine ba koina lai base si moi sin je karamba kanigi torok pano mo khoi lai ba sing su mo khoi gi history amadi loi lerang kan ba akoi gi Rani gai delu akoi gi imasina magi jo koi history ama koi lebak myam na khangi ba magi history se koi gi India da khanga bane ba ma se kamai to bano karamba mino na haiba se lot pa yarak ta ba haiba tare siguma mayam sin se koi gi hauji bharat ki sarkar se lokhal bi step se da koi gi kamai to ga si yam phajaba step ne na logjaningi mayam ta bharat sarkar na handa lokhal tana smain to na nupi sing sinai sidaga akoi gi kana freedom fighter lei bharat ki damuk ta lanthing na ki ba kana no kain haiba se kangala ga smain to na magi magonda haying independence day ga mari lei na magonda award khara akoi gi honor to bagi tanza kai khumna bi ba sak khangbi bagi tanza ma pirak pase adu ki mati ngai adu makha tarak pada koina only freedom fighters si khaktana tana independence day ga mari leina na akoi gi sai madam na so happy ki bido sports ki lamda tonga me hiram kaya da su mayam am lei di ko si mayam sing si da su adum miyeng chang katien na su aina su adum khanjai okay haidi hope ama dum tawre hope se yam thuna pangthok pirakpa pangthok ta pai duna mani yes no de soidana ningi ba khali ba khana te khana da orsu ning ma thu kani urakhini haibagi achet patha jabu dunia ro mayang gi achet patha jabu si tha jabu aduga ningja basi mangan binu sini sam na kana ma sakhang biyo squai de ba sakhang bi do akhoi bu sakhang bi ba chokthok jabadi phawi to bodu tung koina matung lakata ba generation singkina khangbi na bagi lambi madi yapi usin oja Priyadarshini oja maroina sem hujik phanam ge sani thamgre oja maroina oja si aina khara kona ahum handaki ahanba round aina kon lakchari si khara su tahanning ba haiba tare aduga khara su hena somu expectation dum ko sam hare ka number 1 da sai isi golbi na haibi da nungdi dungai adu surprise element haidi ngakpam di phawpa ma ngakpam di phawri bai che sam hare ka ngakpasi adu oja nung khangbi ramani khara nuai tan ngakpa haiba ma khanga harauna ngakpaki area ma sam hare ka da aduna surprise element se so aida pawbi ri si kari gi area na phawli no sam hare ka da number 1 number 2 da ai nga sai jabu duni oja amarom da yaham su panjare rani gai dilu khoi khange koi state ki obenina pongna pham sidagi lei bunina tawdo India north ki harap kanda handakti gai khumna be sina tanja oira kanda khoi su o Manipur khaktana tana nanga leimine jagraba north ki state singdei so adum Mizoram Shillong Meghalaya se khoi dum chat ine tawdo nong hangu da thigu da khangu da bai ni tambada yahung da bra khoi na tampada yahung da ba na traga khoi na tambada walo bhai tare ma se khoi gi dal ni hai btai khoi gi ason ba hai gadra khoi gi sitha bai area du tawdo bo ikai khumna ni harak pa da ming ani maga lanlu ro poi le hai baga phan nong le tharpa Meghalaya ga Mizoram ani yarok pa se o leiburi hai bagi ta jam di oja pidoi ni boja tawdo bo aina question oina lakpa kanda ai sai thamjabdo ahan bagi surprise element tuma ahum subada akhoi punamakta khangnanabagi tanja ma pibra handaki kai khumnabasina aduga ahum subaduna khangpiba ikai khumnapiba hairpa kanda makhoi singdu khak natam makhoi singdu ga akhoi ga chamana khangbiyo di yaro freedom fighter yam achau struggle lamni akhoi chamana khangbiyo du di akhoi matwai gi demand du di ain khanbada maram chadaba tara tokoni tawdo moi khangpibada magi majati magi lamdam khangani bamdi phawdoi ne boja aina pangthoi singsi khara khaktana adum inap oiba jala sini question de please yam nungai jai oja kanoni masi akhoi gi north east te yeng ba mieng adugi khatang mangjau na nupi da karam na uba kwa ani se from two angles te gi yeng ba yai kwa okay aduna akhoi gi mainstream mainland India gi attitude haiba tare kwa masi without any bias technicalities ni kwa ina hajari si akhoi na north east ki mi sing si hana ada moi sing na akhoi na tawba sing se kai so ina udabane ba isen sang na habda adubo handaki moina lokhat pirakpa akhoi gi imarani gai dilu ko
aduga kari Ropulia Lanu Ropulia Lopulia sine aduga fan nonglei nonglet nei haiba moi ombu honor to birak pase ai nupi moi na kwa aduga north east ki mi moi na yam harau jai ai north east gi na traga su ai india gi kare hani positive citizen na moi na kwa ai siam na welcome to jai aduga tasing badi moi na han hana nupi an taw pani na kwa nupi ka nu pot so ang tanay na seuza haidi nga saigi sida nupi singak tangi wena asinumiti hayengi india gi independence day the honor taw rani ado whether they have changed their mind towards kwa women ko moigi ethics moigi etiquette aduga moigi behavior adu change tawbra tawdabra yes ko masi akoina state sida so nei lei bane ba aduga as far as women status sing concern oiragadi akoigi meitei gi nupi si khatang di phai hai ko oiraga su when it comes to social kano dala agadi akoi omnipotence kai leiraga su when it comes to human rights ke dala agadi it's very inhuman kari discriminatory di oibani ko za adubu mizo nupi sing se moi assertive oibani atai mana dam ni su nupi mo york pase mizoram ge di nupi gi se katang atai kai yam phabale ko mai church ke kai yam phabale adu da sangroi so za aduna akhoi gi inda kanona akhoi government so high roi se moi da kari no ma mechanism ma ko akhoi se moi gi mana na ubi ba ko akhoi myam se north east ke akhoi sing se nupi sisu akhoi na kaya ga hai ko 19 kaya dagi 90 ko madam ne hana khangbi gani 1990s 91 adai dagi UN gi supervision dagi ko noi nupi sing se sumai to bya roi si to bya myam lai gre baijing platform adia kairo adu da myam lai gre ko adu mai taro kana akoi nupi da kano se piwa hai bani adu ga nupi se highly honor to hai bani ko adu ga loina na akoi gi north east ki kano ma se akoi myam se moi ki kano sida oina uba ya ba akoi angang nupa ga phana ada nupi tok tho sine nupa so ada mangra ga phudana kano tawri du dioza sai to bang le ko moi ki racial simukte ya haibadi phajada brain khali adubo it's not from phatta begin na te ko za racial discrimination man bagi mong attitude amanoi amane leibise masi ani lawtho aninge nupi ko nupi da hantani yengba ani subada hosiki si honor tawba singa ki wane ba ai sengna hijage frankly speaking ko sengna hijage singa tang hoi oi yam honor tawjai moide yam na inclusiveness oiba adigi moida kari haini kano oiba haiba tare ko yamna kano oiba pot ama lakhre akoi ke kano hapsalak ko se hanadi kano ngatani ba asongi ngatani ba akoi so hai ko ai Indian History Congress ki all national level ge ai live member ne boza aina haibane noi gi history iba matam sida akoina su Manipur gi sna yam chawbala patdogi noi gi history is the noi maintain history is akoi de impose to base noi chawde chawno hairaga moi mi ka thare adudana akoi kawrakte ba mo adudana akoi kawrakte ba aduna history rani imara ni gaidulu di akoi history gi to ko yam important oiba amani mana 1930s ko 19 kai no adai degi 30s 29 adai degi huminar aga sum taro akoi gi ima mayam ma ko ayane do phanam follower leiba akoi nupi mayam bo sa aring udan ga chalu bane bo za amai taro akoi gi liching puren ni haisra adugumba amane ba imara rani ga dulu si adu matik chai moina taro ko say it's too late ko khadi thenge ko oiraga su thenga ga su moina pirak basidi ai de yamna harau jai yamna ai kanu tawjai adubu nga sagia hariba moigi attitude haitare ko akoi rongi kanu sida kari no moina khoi da tongane yengba meng hujiki du honor tawbudu phadi phai adu asi momentary oiba haisra moment kari haisra ngaktang gi oiba heng tung koina akoi da moigi meng akoi momi nungsiba moigi oneness and kari haisra adu mapotu di masina kokpa yagadra ko haibi acho wahangam de dum ngasi dum lady haibi ne ai sain thamjage ga bili se ngasai gi yamna tongan ningba duga yam kano duna te to budi mamang da leigraba incident mayam duna maram ore kanda ngasi su wahang che tholokpada aduma thingbugam da bai te chakong tholpa kanda eko maru oi ozan thabi dam phaje loi tok thok kanda north ki kari loi tok thok kanda nupi kai khunu bai pa kanda ahum si kai khunu ba pista overall countries da nupi ki respect si karai bau thambidori haibi question ama next mainland na north east pu sak khangbi bai kanda hayeng khak sak khak bi bai kai khunu ba si nataba tung koina khangbi ba magi sadano da mayam su khangbi ba du ne ba koina pam jari si sam sam na ra kanda khoi yam chauge khoi yam na
kakat ke haibna taba Nate. leng haipet manana chapmina bagi tanja du bodi ngasi de asuk chakhol kan sida yarra haibi ko du neba Mane. lai ko shandi ngambi dori bra priba sak khangbi re matam du freedom fighter yam nungai je tabo du chada no da khoi mayam sing sisu kita orasu kai khumlo masem tang phangjana bagi tanja do pi ngambi dori bra haibi wa ngamdi ngasi su legi haibi sam sam na re kan da ai siren je da laksa si siren da break lok thoga khara sang ni chinau nei na ban wai na break lok jera ga lak jera break ke matung da impact news ke man hone yeng bi ba punam ke phon da thuna puduna lak sa ke impact news ming ta duna lebio Presto Personalized Wonders Imphal da nauna hangdok jari hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Chowk Imphal. Contact number 0385-244-9025 natraga 98621-00456. break ke matung yeng bi punam ko amkon taram nok jare siren jita maroina yamna sang budi chwai da haidu ga neina ningba khangningba mayam wari sabu se nungai bam na ba che ko ai su host to dom ni kai na khara de dum hatu thabuk di sinjara su yengba yamna kup yang phangta su khar di yenga cheli cheli ne ba nungai di wari sarkan da sum idea se ko ojana khara thambira ade oja supriya na khara thambira she na khara tang nomaga surprise am di ngak pam di phauri kai sum nungai wakhan ji da o kai na ado main toro kan dei che handak na khara mo khara samjalak toi ni break ki matung oi ramina karim kwan dei che maroina khoi na mamang da u ki pakan da thoktu wa thok khara sam samna olympic ta chatpa ekhoi gi sanaroi sing meri kom dagi hauraga mirabai dagi hauraga sarita boxer sing kari sing mayam sing sina international level da kaida medal lobi rakpa se inang na commonwealth game ki lere commonwealth game hek mamang da olympics ta saikho mirabai na yan hanba india gi medal ga loba lakpa dilli lakpa opi ba mayam daga tawbudo adum di nungai adu gi sinduma nongi lere kanda notice gi nupi ama ngisai racial discrimination duniko sam hara kanda kain to loksan biba question biba adugi sin ga do dum hujikti facebook kari kara whatsapp ati social media se fast oramina dak laung ubada ngasai mira bai opi gi bagi sin gi nungai ba mayam chong hen bibu to koi lamdam sigi isan du pise sak khangbira pore koi su yong khangbira mani aina wakhan khan ba lo fatring gi harau bu inu fatring gi du som na kan tak tola kanda notice gi satri duna lambi da chala kanda di hekta nungai ta bata bada nungai ro da wa wata sinar ga heta lang narak pa adoi tu dani karom du no khoi let tu se se amu thamoi harau ba thamoi amu pham ba hai tai tho do thok mayam jeng ki to kan adoi tu da ai ni se aina khara handak ki thok do wa thok nak sala hang jarak pada maswai se party ki kari kem na thabani ko akhoi na country ki oina hai batai BJP ki handak ki BJP ma chung chung sin ba political party sing sin pan bi rak pada Ramnath Kovind president on masak re mayam sum haina bada dalit se overall india gi yengkan tati khara sum economy dagi lagi lai su dagi khara shotha jaba hai beta amarom da haraga laiba question de country ki highest post da president se magi thabak to bugi kari gi loi magi yam toina tholakpa publicly oina tholakpa duna amane to do president sin ngam ba se even fasi gi hengi order thoba si bo kakpa ngam herem ne bisam sam na kan mana ngam bagi ki chang se president gi roles aduna highest post of phamak pakanda kari gum kanda dalit singchina aikoi gi awana aikoi sak khangbi ba sak khangbi re awana kharati ko ko dor mane haina asadi to adugo madubang overall country ko ni yeng pakanda dalit na thengna ba awana singtudi matwai du yeng pakanda ti thoidong ohom amta leitab hujiki handaki chahi se su haiba tai MP da MP ki district amda dalit nupi ma adwai gi atopa tha khara wangba jati khara hoi awang ba haiba awang ba jati haiba tai moi singduna thau haijan na mai thabi re kai wakhan se urubada tabada yam nungai ta hai tai adubu country ki president mo ra de matwai du da magi religion magi community swai se ubham thoktre haibam chu le di le dor ne tawbudabu kanagumna akhoi ti president dalit
अखोई हंडक की प्रेसिडेंट ट्राइबल गाइन हंडक की प्रेसिडेंट ट्राइबल और ट्राइबल लगी ओरे है प्रेसिडेंट ओरगदी इसे स्वाइसे तसेंगबदी मागी जाति हंगुरनो एज ए होल कंट्री की अमख खतने लोबो तमोदी हाइबा वोट की कैंपेन ददी सुम पल्लंबनिना कोक्तरी लेहुगोनी कोइसे अदा इसे आई हाइजेना ट्राइबल अमोइना ट्राइबल ना प्रेसिडेंट ओइरमिना अखोई की चौथोक सब ट्राइबल से हानदगी होना मणिपुर गाइरे अतोपसु गाइरे खरा लंबी की थोंगी नुवाइतब इसे नसाई कंप्लेंट मैम तोबिना थेंगा लाम खोइ उबदगी लंबी नुवाइतब डॉक्टर चन काना हुजिकी मतम दबु सगाई सारगा पुबै जिबु इसे वारी उदो मानद्रबदो उदो बुदी मानदबा बट उदी उबा तुरेन दु द बराक की इसे नहन उरमनी सोशल मीडिया दा वायरल चटपमा बराक तुरेन नामदो थौरिओ करियो तोरगा वाना इ सारगा पुरी दुने बेचे अनाबदो खलम दोइदो नि अनाबा पुरीमने याइ कोइ चेको अदु दे हाइना हाईएस्ट पोस्ट फममनिना जाति ओइना पुथोकपचे आई बुदी बुदी पुथोक नंदो तंगाई फदना लेरमिना ट्राइबल ओबिरमिना ट्राइबल सिंगसे खरे हैना वांग थाक सोइदनमक लेरकनी हाइबी अचेत थाजबदु उबिब्रा नत्रगा गांगा की पंगलांग द लांग बचाने द शरद ज्ञान तापोते हाइबी जो रहिसे आई चुमे आइसु ट्राइबल अमा ओइना सरना हंगिनेबा ngasi kainune aikoi india na independence phangkibase hojik 2022 ko torga di sahi kyamuk sorni फनिया में को 47 दिगी 75 years of independence है आजादी का अमित महोत्सव से अदुनी ने 75 की मनुंग सिदा इंडिया की प्रेसिडेंट फनियाम ना सुम टर्न बाय टर्न पूछकरे मसी दोला दुली की वाना तबा अदुबो हंदक के बीजेपी सरकार हाइगदरा मसी आइना हाइसने दोला दुली वाना तबा अदु मसी बीजेपी गवर्नमेंट ना मसी हाइरबा ट्राइबल नुपी यामने रिमोट ओइबा मफमदा ओइ मा कई नुगी मागे पॉलिटिकल जर्नी अमा लागुदुन अमने अदुबो नॉमिनेट तौरगा एकोइ रिपब्लिक ऑफ इंडिया गी हंदक की प्रेसिडेंशियल इलेक्शन जे नॉमिनेट तौबिरी बसे मैडम मुर्मुबु मसीदी आई सिंथी बस वानत्र एज ए ट्राइबल अमा ओइना अचुकी मतिक यामना साउथोक निंगाइ ने याम जो हरावे अदो आई इसामक से आई ममांगदसु स्टेट की नॉमिनेट ओइबा पोस्ट खरासु पुरैको प्रेसिडेंट उनबस कीबा अदो हौजिकते एंगोंदे कीबा हाइबसे फौरक्तरेबा चनिंगबा उननिंगबा अदु चलुर उनबा फंगोइदा हाइबा निंहनबा खक्तने अदुना अदु बहदक्ता ngarang nahanda एकोइगे पार्लियामेंट फमकिबदो एकोइ लोक सभा गी एमपी अमना एकोइ हौजिकी मैडम मुर्मुबुसे यामना कई हाइगद्रा ट्राइबल अमनी हाइबगी यामना derogatory word use तौबदो अदुगी दमकता एकोइगी लेबाक सिंबा थोंगना एकोइ बीजेपी प्रोटेस्ट तौबा प्रोटेस्ट तौना एकोइ ट्राइबल मियाम जो प्रोटेस्ट तौविदना राष्ट्रपति का हाइबदो मसीदी यामना एकोइ तारु बका ने मीनिंग से वखन मीनिंग्स दमा हंदोक यारेबा अदा कोने दुम अपोलोजाइज बुदी तौवे तौबो ओइना ngasi smain hek khulang kham chi da torok banina masi एकोइ जो डायरेक्ट पदी हाइबा ngamde दु पुंगनिंग ददी नुंगाइ तबदी एकोइ लैदि लैये लेरे अदुगा आई लेट मी कम टू द पॉइंट ngasi ge topic ki matungina ai su ngasi thab budi chinbane hayeng independence day ni एकोइ honorable cm na so haipo jado nang rani pak lakni haibni na एकोइ जो kan sem sa to iba अदुगा इमा रनी मतang एक्जिटंग पॉइंट सप्लीमेंट तौगे मसी सिदी आई as I on behalf of Kabui Mother Association General Secretary ma oina ngasi India government chukki mati I highly appreciate Kabui Mothers ki site oina ko maramdi ngasi ima rani bu hayengi 75 years suba independence day ga mari leina na ima rani amadi ai mainly ima rani da focus tawjak haibadi ngasi iram dam sida thaina digi nairak panina ikoi su pair banina honor tobigani haibase hayeng se honor budi topic na habsi am appreciate of the honor budi pangtau to development yaw dubse imarani se 2026 January 2015 da ma pok ne longkau village da aduga mahakna layo kainugi laiki dubse 17 February 1993 adu idi sahi kya sure 107 gum oiradra asi phawba sida चुकी मति तांग लेबी इमा लेबा की तांग लेबी मनी गुम नंगा लेबी इमा गी नेटिव ब्लेसिंग असी पो डेवलपमेंट लेदबसे असी यामना पुंगिंग याम नुंगाइते
masi asida suna taduna ima rani gi park se mantri pukri si kenu sida TB hospital mana sida pathi komthine asu ki wa no khonariba mafam sida ekoi lup nipan ekoi Kabui mothers ko social service to kanda phaglang da wal napa phen toruk phakai khre aduga handakta ekoi gi nauna karaiba Dipu Gangmei nungba gi elme hill area chairman ekoi social service to handak det 10 sida mathak mayai gi leba siling se wangan banen ahum je khaglam bane ba sagon tor adu su loim phaglam khre masi mamang da di kaisu toram dabne adu bo handak ekoi gi rani ge lupa ka high court leibase adu gi marak sida ekoi gi bridge ama sani hedna kari gi bridge ekoi chief justice ke chatok chasin tauna ba bridge em ni haiduna adu gi khola hek la padi si gi problem se adum thok pas haukhia khola na ni haibna te ko mamang da di asig ma incident leite maramaduna ekoi honorable CM ngasi gi leiba ke mapi mapa honorable CM da su press media gi thong da su in written da su hojik leirubni asu ki mati hairum caretaker ma thambiu haiduna ngasi thambi da bigi maram na asig ma problematic si yam thokpne ba do hayang su lakane hayang la pa kan da su ekoi submission tawjage ado ngasi gi impact ki tv ngasi discussion hour before the 75 hayang pangthok do riba independent day mangoina na discussion to bi ribase ekoi tanja lawjaraga press media gi thong du haijibni athu bada caretaker se thambi da bataraga di ima rani gi statue phau crore hen sangi ba pochi phau ko masi mafam maram khang da ba phibam ama da la oi haningai leite ba okay hadi chap chana ningsing piba ikai khumnu du phai adu chap chana madwai du soidana ba ngamdana ba hadi matam dugi oira ko hong mune ko ne thingu bimde to wodu protected zone noina thambi ba mathok ta bagi second ama kata mamang da ekoi ne khanglapadi ima rani gi ming se da honor to biraga ekoi central government aso state government aso sta mayama sem kre aduga magi centenary gi da ima gi centenary 2015 gi se aduda ekoi gi under the able leadership of Sri Narendra Modi ji coins mayama kam member to bikre ko honor budi pangtau tor ga development leibi da base question yam phajabo hangni honor di to biba aduga development ahong bodu yengu bukan dadi kanta ahong bodu leita badona chatta badong to se maswai si maroi ne si Ranjita Golmei ni yam nungaite aduga plus kanam tra nungai ro hoi nauna freedom fighter ani songthora ise songthor pa haiba tare akoi khang dengai ni na yes I jol ga andi leiba akoi khangu da ba hoi khangu da ba mane aduga Meghalaya ga ani ama thokbi rai ise ngasi Indian government na di asi ani su leire hayeng se punna imarani ahum se honor tawrani hai imarani gi problem 107 euro ni service ani si su hayeng ga honor tawraga loisin bigadra natraga hayeng hek loiraga hangchim ko kawigadra hai bachi question se chingna da ba ngamde ba hai ni sam adi farning badune gai khumno bi bido farning badune oja Supriya just handaki ano sigi second round break ki matung gi se masai si oja Priyadarshini sum sem sabiro maroina honor ga development ga ani du punna chapinna ningbagi area ma khawbiri ba kamai thambi ni oja Supriya honor yam phai development su chapinna bi tung ilakan hai bani kamai thambi hoji imarani gaidelu si khoi Manipur dagini aduga district Tamenglong dagini haiba sima khoi gi Bharat Sarkar na khangbi re ma se karamba miyoi no kamai torokpano haiba si su magi history me ansing se loi lokhola ine ba ko ado hoji magi development se la kan se sida Bharat Sarkar na magi pokna pham oiba asai madam Ranjita na haibi gi bedo si gi jaga se akhoi gi preserve toroga thamani ba mana leirami ba mapham se sigi si darkar leba hayeng history ja yawro kadrini rani gadelu karma mafam da mana leram phibam se karma mong de leirami haibena singba mayam ama magi lebam se koi fajane preserve toroga thamba masu darkar le aduga loina na hoji koi high court ke hekna kanda magi lebam hai tare ko magi foundation magi statue oma su saraga leide ko sigi mafam sidani hayeng foundation koi gi program tawgadri se similar ada Bharat Sarkar na hena tung koina hoigi magi kanano karino haibase hoigi rani gaidelu hena haragadi akoi state sinadi akoi gi ni haibase akoina khangeba akoina yamna chawthok cheba magi maming se tarakanda whereas adko Mizoram and Nagaland akoigi Meghalaya ani sigi city akoina wari se khangdri samna harakanda sigi su mo khoi wari loimak leram gane ba ko aduna hairiba ahum se handaki independence day says the moi ahum se the honor ayang Bharat Sarkar na tobi gadori ni sigi tobi ba says that
mayamda haibadi Bharat sinba thungna kamai tawdana moise kanano karino haibase khanganba ama darkar leyeba masi khanganbasi aina khanjabada hauji all India radio Imphal na ko hauji koi Bharat India gi oina radio da program am tawriba program se sida Bharat leyba koi freedom fighter mayam singse sigi matang se sida magi mayam singse koi Manipur de gi su mayam yawe ai su mara adum tajayeba ko se sida taba se sida mo koi ki history se lokala ma kanano kanina every dialect khudi mutu loi sandu eba sigi se yam nungai bse aduna akoina taram da ba mayam ma arigi Bharat leyba se state se document yame ko mai state sing du gi su koi gi athoba mayam sing se loina muk leyeba fighter freedom fighter se yam leyeba ko mana kari taugi kanagi mayakta lal hogi kari haibase akhoi chu taba da yamna nungai ba ko admai tawdana koi Manipur da gi su mayam ma yauri ba koi marak ta all India radio Imphal sandorak pa sai sta koi gi Manipur gi na Manipuri gi lon da ko aduna state mayam gi su mai lon da loimak sade sai sta akhoi gi rani gai dilu aduga lalnu rapulia aduga nonglet ni moi singche sigi matang se sida su sandorak pa gi wafam si thambiragadi sisu ama mayamna khangbade hena nungai ba mo orakadene ba si koi khange aduna notice ki harap kanda Manipur ki sima koi dum khangjara lele tamak panina atop state sinse maroi akoi nang leidoi ni atop state singi India gi yengkanda notice hare kanda di karim kanda Mizoram dagi Meghalaya se akoi dadi khangraba hangkadoi ne ba maram di notice se karim kanda punnu ubi na adubu tanjama handaki tanja pire akoi ju khangjana bai tanja pire likewise akoi su bathang dadi Mizoram chatadi masigi freedom fighter adugumba apok tu khongul do tanja charadi amtang chatluge khandoi haibase akoi Meghalaya chatlu khandoi ne aduna akoi ki su sai thambi do ise Ranjita Golmei na akoi su phajan thambi dadi mayam na ye karai da leja haibagi acha tok sa sin nunga han biraba memorial area du phajan thambi ba protect tawga adoi di akoi su tourist sai se papan de la ko mini yeng bun hen doi ne bi chatnai ka British lab tourist lab yes sorry tourist lab aduni lakpi bai se thambiram tradi mi wari gai la ga na kari no ne ando pari owner na tori ba ning nang jangi ba aduga kari no swai da jiki langkui akoi ga no do jiki jaga do chen par bi do swai gi mi longkau area tu ki baru ne particular community tu su mayam responsible ma hang ga do ri ba no ke bhai ra kai no sambat se ka hai bagi por ma hang do ni se hai choi hang do ni ba oja Priyadarshini maroi na masai tham jobu ni owner du ikai yam nungai se adu owner du ko development du ga ani puna sabina loi si oja masai ki recognition pi kan da moi sing du budi masak khang bi re moi sing du khang bi bada mahaki bazati mahagi lamdam du gi mi masak wari ni ko ise oja ko swai sima still question ama dum exist or le ne na another question si kai no har kan da owner DP bire development du na karam kanda haibagi question nama chauna tholem ni ko oja kamai thambini ko sume sigi se direct haidungai do ko sai ojana kano ma haibigi ko warim da marmudo hanta akhoi ki president se ma kano dagi ne haire ko travel isnau de marak dagi adu mamang da akhoi na instance khar phange ko nupi president ama oina Pratibha Patil da ko hana mamang da president mayam amna torab da ko mana army da nupi slai ga da bani in any organized and kano sector da ko nupi sin sanghan ga dong nen mana magi kano gi matung in ko nupi da ka army hana yam kanna lerim de adu mana kanna torok pani admai tong na akhoi gi hojiki anoba akhoi president sina admai to bira kane khanjai adu ga ma masa la la su haibani na hoi akhoi travel isnau da kari kai no kharapudi kano yeng pa yai ma qualified oragadi natragasu overall loina id akhoi kaino madi orpa yai ko sidi ojano siang bi question du gadi natre madam da hangba du da ina su ai ko kala ko da adumaina isma hajaram bani adu kan wani oja sini ai gi mot di ko hane digi hongna moina mamangi sarkar kaya amana ko akhoi note is ignore area oina thambi bane ba ai hajage 2009 da ko Malda Indian History Congress ta haiba akhoi gi Bangalore ge professor amana madam noirom dagi north east gi sigi conference yaw bulak ti sakari gi no haiba I know we don't have that infrastructure that you have na haiba haidi moi dit Bihar dagi ko Bengal de mi kano lai ko chatung lai ba akhoi Malda da to bne West Bengal da akhoi di ong nang sai madam na haibiri do abdu
ada kano da hojiki ima gi pokna phamdu da ko kano tar ko hojiki loina mag tourism ni ko hojik si akoi ge kano blooming ne ba asa isa adu su sembi ba adegi di loina akoi infrastructure se loina kano tobiraga di magi income generation tawrakani mi ga su loi khangnarakani adegi the minds will be open yes akoi gi laiba khungang da ko maban thokpa ga thokta ba manaroi akoi imphal meya da leiba ga adegi a khungang da leiba ga khara manaroi ko adum bagi ko mi gi mind jing si yam educate tawrakani ko sima leijai aruga aina haijaning basi moina temporary gi oina ko ngasai gi honor tawbasidi aina ngasai adum sini yam nungai madam ani na so happy ai so aduda dum yaujai adu highly I appreciate tawi aduga moide yamna thankful oi oiraga so asi sustain oiga tawba ko yes sustain oiga tawba poto moina khara masi tawbi ge hai tar ga dinga saina aham da panjaram do mechanism haibido adu mechanism do kai tawsira haibida North East Study Center Women Study Center here also in Manipur yes Manipur da ko nupi center se tatna idum haije ko Women Study Center adu di nupi da mai gengani nupi na so akhoi right period na akhoi pangtok to ya de nupa sing akhoi na kan ba ya de ko traditional norms sing akhoi na ka kan ba ya de badum ano aina once I'm when aina educated oiraga di aina mionda do's and don'ts ko kari kai no khang kani ko akhoi BA MA PhD ke am phangaga so akhoi mind so open tok do ba ke am leiri ba ai degree pai ram ne khodam ne haiba asumba sings do ko sumba sina ta ba ai hadi akhoi mind so open oiba aduga mi gi right ama tan bada akhoi gi right mai encroach ta holoi do bani ka haiba kari no ma haiba su yam lei ko adugi potuna tongan ba ma leigre Women Study Center se North East Study Center Tribal Study Center se adu maroi na akhoi North East Study Center se kano pumba gi oina India pumba gi oina na ai taw han janing yo yes hanganing ba si center si asi hangan nadi loi khangni ko Manipur su horakre na han akhoi Manipur University of Culture na Tribal Studies lei ko adu moina akhoi tribal isinaw ngakang hangya da hakum dagina atei tegi community sing na su pangan na su adigi mitai na su kana na tamba yare hai ko adu mai open ora agadi akhoi gi warim da ai su somda leibegi ko ai khara khangi dana khangi di sanabi sanaron akhoi na sanabi kari kaino khangda ga natra madam if we respect others ko asigi poche akhoi na khangaga di khangba ju suma thau tai aduga kanugi pochi ala kane ba aduni sustainability oza ai gi madu ai gi view ni ko aina haiba ngata se chume su lobya jam chum mohom ne ja maro de sate tum ko ne chalan gardi mechanism mama patho odum tai sam hare kanda adu gi du thek thampidradi ai ni ngasi khak nong makhak nong phado ko chahi am dam tang ningjang gam madunati bapung ifa pharoi ador di sustainable ohen ge hardi madwai gi pot mechanism mathok ta budri oja yam thina chumbo wani moina different walks of life na punsil laga na masi akoi government na ko government ama tobi ma mathok tai ba adui de dum adui gi pot to Manipur so akoi gi akoi India gi moi state ni no ko adum tawro kane ba som da so ama ma adui ya no sina no ko akoi si enliven noi ni akoi kanu se akoi gi India so enliven noi ni moina si moina akoi India gi da pak kanu yaro do bon caste system the strongly based to bani no ko adum bai mayam am zler ba ka si ga loi thukai ra kane ba ja yes ji ai thukai ra kane ba ja yes adai gi khoi gi thok pa ya de adagi samdaba ya de thengnaba ya de hai bagi pot ki barrier mayam do sigi singsna loina thugai do ni sam na ra kanda aduna development ne se mathau ta development si karamba development hare kanda sustain to ba ya ba adugo mechanism ma thambiramadi loina magna aina ngahak yengera yengoira mechanism mai duna kaino mathanda chatlandoi mathanda ungaga lehendoi ne bisam sam na ra kanda aduri sustain tawre oza yam nuai loibai di che loji lo chale loishalak pasi dum loishan ki badum yarajala na tragana sarat aiduna mana dang hangi khoi nang kummi akhoi ngang bai tanja chu khara piram de hai ga dai gi pakhat ni koi che loishal le ise loishalak pasi da Manipur yauna awoi awang no puk tagi nupi abok ahum matam du freedom fighter ahum sak khangpirak pa ai bagi topic stai da final remarks isi kari thambining ten tak na thambip tai thambining bu remarks se kaino ne objecti state North East state ahum sujilam ni na yana na ina priority pining basidi imarani na su history da han bani da ta bandai ba hoi ado ani isna consilap ni da han batab the advantage pibo ina ngase ekhoi gi Imphal gi heart of capital city da imarani statue khilidna imarani gi pongnapam magi native village longkau nungkau hairiba Tamenglong district se asida statues amat khinalaba adu aigi wakhanda kanjabni
Manipur si tawdi district 16 la surabado hai hai district kudingi ekoi gi yamna chauthok chaningai oiriba ima se hai masi ima gi murti se tangkhai do erga so district kuding amam khinbiraba yes objik Arunachal ga Mizoram na amuka hana advantage lor pusi aine moina natra masi ai wakhane da asi thamanjaningi haiba wakolon se kanam tagi na tabada leiba punamak state sigi matamdugi adugumba abok ni layu khaba karamba abok hare kanda ningkha tamdaba yade ningkha tamba mangba yade haidra thoklakhiba yum thador khe adu su nupi dani go swai lura iba area de aduna loimak na khangbi bagi khangbada kaisu kaide khangna nabagi tanja du su sarkarna matam dugi paikhan ko thabak thorom sing paikhan ningba area de oja supriya final remarks hoina yang zume akoina magi da mata akoina kali to bu ya bagi habidi bayamna hena khangna na tu boina hena khangora ga le ko ngasi ai independence day da ma bu honor tawraga khoi terminal election gi bidi akhoi su pam de okay aduna ai ngasai su mamang da thamje gi bedo magi number 1 magi pokno pham lam dam se yam phajana semgal haninge aduga mayam any akhoi su even hauji ai khoi su tameng proper tameng lo makti ai yorudri adai area lungkau kariba nangpalong ado hodi yong juru re adubu tameng lo haizilap ga matam da rani ga dilu se khoi mind da hit tawre eba okay mai lebem se krai tu no tining ba khangning ba ene sat patara ga dirani ga dilu ni mafam se yengninga ka dui ne ba mafam lu saradi leibam thungbam leiradi soidana laktor nu sam na aduna magi leibam se magina mana leidami ba mana kallaga leidami ba magi ingon magi yum leiba surrounding se yam phajana hana leiba structure du da kahendana phajana semjalaga thambiragadi o sigumba yum sidagi sigi mafam sidagi sigumba nupi freedom fighter akoigi Pitribida haid batare masi maming satliba ama oirakadori ne bako adaba akoi bharat sarkar na sakange ada bharat ta kana nupi freedom fighter legi haragadi Pitribi na so adum history de nai narakadoi ne aduna sigi mafam se ma yam phajina preserve torga thamhanninge okay thank you doi duma inkhambada sarkar gi maikai de su yengiri mina swai gi mayam na pamba wakhalol thamoin do phawba area sing du ne building sabiu 5-star hotel sabiu haibnate traditional construction traditional structure sing do adum maintain dong biu mayam duna su sigi jati sing sigi chatabi thaina leramba yum sigi nungsi bachidi mathai du building naga mo sinbe yabja nate koina sum building na sum thi kan do ja oja pre thaina gi phunga mang gi se hujik taninga makti sam hare kan koina khale yum saba kan da phunga matek to idhauna abokna adwai da mai ti aga khonga mundu de sing lummaga mai yaijaraga khong hamina jabagi area hawdong na nungaina kunjabagi area aduga ekhoi gi imoinu iratpa kanda wai ga terega tobo singdo sum hujikti loi matam dugi on badri khangu pote ko aduna lapnara kanda mut khra kanda mang ta khra kanda nungsirak paduni sam dare kanda aduna mayamna doi da pam doi do building du nate 5-star hotel du nate leijariba traditional magi structure do intake oina phajana leijaba adwai gi leibham kamaina hoba adwai gi chanabi so tamjagi sinu haibne oja Priyadarshini final remarks on kari tham ai de madam ani du ki point ko bullet points ndo low jaraba ko madam ani gi do endorse tok jare aduga aina ma thamjaning se GNU gumba do ko Rani Gaidulu Study Center yes sustainability university that yes asmain tok na ne amad ai thamanjaning okay adu hoi atai du ko na ujegi nupi ani do atopa sing do moi gi sing do moi su moi thokpa mai tawjani akhoi state ki do hana khoi tawdradi adu man ani se ai su moi gi mijo history se nagle mijora megala gi su nupi gi se khara ka pajam ne amta thengna de kamai tor ga ani su song thore ino isu nge ebe madam na haibedo to adai du ne khoi na thiba khangba uba wa lo bo hoi area ma hoi adu su no gani akoina khoi gi lamdam du my knowledge akoina khanghoru du ba khara nak akhoi kai tar uhoru du ba gi area ma soi mo gi ne khali oja ko aduga karim kanda sai gi mi gi su sasen oi hense hoi hoi akoina ima rani abuk akhoi gi di abuk ki chahi ojara su mayam ima rani gai dilu ima ai du ai gi ima nu siramina mi gi ima na gi mama da su dum cha man nu si bi bai do maswai sim di choi mathau ta ni aduna moi gi su moi gi honna ya honna ja sanu akhoi gi su ngam thak ta honna mi na ba aduga maroina university bhaugi thak ta mayam sing si khang na ba adu ai bhaugi thak ta pukhol ning bagi wafam sing jaga sengbat ning ba aduga amuktang ningjang bitna si amuktang ningjang bi ba se yam phai
अदुबु तुंग कोइन लेहोनबो मेकानिजम अमदि थंबिरमबु सिने ngasi manung hunagi loisalakpada thogle wafam singse oja supriya aduga oja priyadarshini aduga iche golmei ngasi impact news to lakpiba aduga ngasi manung una se mapung phan bibige dam loisalakpada kai khumnajari bi guest ahomukpu amukan thagchar ngasi ki damat impact news ki panung huna mata angsi loisanjana batanjai rogle adubu landam se thogle ba thodo wa thokya gi marik chomba report ke dama impact news miyeng taduna lebio Sahi kudingi pujar pugumna kumsi su pujar kle Mahindra company amadi Holland country